Yung Ngaoba taratret na mauwa Mapuroibagi Mamangda Ejat Mangankhre. Jharkhanda ain leitre haina BJP na maral siri. Masagi chahi kuntraga mangarom surabi angang mangagi mama oirabi mau ama Jharkhand state ke Dumka district ta yung Ngaoba taratret na gang rep chathaduna Ejat Mangankhre hairi. Mau adugi Mapuroibabu yu ka hena ngauraba miyoi taraga taret aduna Phajin punsinduna thambiraba matungda Mapuroibagi mamangmagtada nupi adubu rep chathakibane. Rapist sing adugi maraktagi amadi pulis na phagatpa ngamkhre haina victim oihurabi nupi aduna Mufasil police station da thangalakiba wakat amada phongdorokle haire. Mara leiraba sing adugi mathakta ain gi oiba thabak lakhot pinaba mahaki Mapuroibaga loinana khuyak piduna police station asida wakat ama thangalakhi. Victim oirabe mawaduna rapist taraga taret adugi manungda miyoi amade masak khangi haire. Makoi tarataret ki mathakta Mufasil PS na FIR ama register tawduna makata na thijinba haukhre. Haukiba lebak pokpa numita Mapuroiba amade masa leirabe mawasina mahaki Mapuroibaga loinana chayolge oina phamba kaithel amadagi potsai tikpa numidangda halakbada mahaki Mapuroiba makki mitmangda saram chatpa yung Ngaoba sing aduna mahakbu Ejat manganbikibani haina pulis ta phongdoki haire. Nupi aduna Mapuroibaga loinana chayolgi oina hangdokpa khunggangi kaithel adudagi numidangi matamda mayum tamna lakbada lambida miyoi tarataret aduna mahakbu thattuna thamkhi. Madugi tungda Mapuroibabu phajin punsinduna thambiraba matungda mahakbu Ejat manganbikibani haina phongdokkiba wafam ama Deputy Inspector General Sudarshan Mandarna agency da paudamkhi. Hauzik mau adu medical checkup ki damak mari lainaba center da thakre. Miyoi tarataret adugi manungda nupi aduna masak khangba miyoi ama yaurambadagi pulis na mahakbu phagatuna wahang pahong sathare. Thogdok asida miyoi adu chenaram labadi judicial custody da namsinkragani hainasu Mandarna phongdokhi. Sairaksida National Commission for Women na Thogdok asiga mari lainana sumuto case ama lakhotuna thijinba haukhre. Commission asigi chairperson na Jharkhand gi DGP da cherol ama thaduna thogdok asigi matangda hana Ministry of Home Affairs na thokiba guideline gi matung inna tha ani gi manungda investigation gi thabak khudingmag loisinaba instruction pigadabani haina taksin khi. Sexual assault ka mari lainaba case khudingmag tha ani gi manungda thijinduna chairak pinaba honagadabani haibase Home Affairs Ministry na thokiba guideline asida mayek sengna pallibani. Thogdok asiga mari lainana Jharkhanda sasan tawriba JAM na lusingba laingak ase lakbadagi state aduda nupi angang singbu Ejat manganbagi thogdok kaya mathang hengalakle haina BJP na maral sikhre. State asida ain leitre haina yaningdaba phongdokhi.